ꯊꯥ 19 ꯐꯥꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛ ꯇꯧꯒꯗꯕꯅꯤ, ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯑꯃꯗꯤ ꯂꯨꯠ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯂꯤ ꯑꯣꯀꯨꯄꯥꯏꯗ ꯇꯧꯈ꯭ꯔꯕꯁꯤꯡꯒꯤ ꯗꯤꯇꯦꯜꯁ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯈꯤꯕ ꯑꯦꯛꯁꯟꯁꯤꯡꯒꯤ ꯗꯤꯇꯦꯜꯁꯤꯡ ꯈꯪꯍꯜꯂꯛꯅꯕ ꯖꯁꯇꯤꯁ ꯁꯟꯖꯤꯚ ꯈꯟꯅꯥ ꯑꯃꯗꯤ ꯖꯁꯇꯤꯁ ꯁꯟꯖय ꯀꯨꯃꯥꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯦꯟꯆ ꯑꯗꯨꯅ ꯁꯣꯂꯤꯁꯤꯇꯦꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯦꯇꯔ ꯖꯦꯅꯔꯦꯜ ഐശ്വര്യ ꯚꯥꯇꯤ ꯑꯅꯤꯗ ꯍꯥꯏꯈꯤꯕꯗ ꯀꯣꯔꯠ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯠꯇ ꯄꯥꯁ ꯇꯧꯔꯣꯏ, ꯃꯁꯤꯗꯤ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯊꯥ 19 ꯐꯥꯔꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛ ꯇꯧꯒꯗꯕꯅꯤ, ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯑꯃꯗꯤ ꯂꯨꯠ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯂꯤ ꯑꯣꯀꯨꯄꯥꯏꯗ ꯇꯧꯈ꯭ꯔꯕꯁꯤꯡꯒꯤ ꯗꯤꯇꯦꯜꯁ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯈꯤꯕ ꯑꯦꯛꯁꯟꯁꯤꯡꯒꯤ ꯗꯤꯇꯦꯜꯁꯤꯡ ꯈꯪꯍꯜꯂꯛꯅꯕ ꯖꯁꯇꯤꯁ ꯁꯟꯖꯤꯚ ꯈꯟꯅꯥ ꯑꯃꯗꯤ ꯖꯁꯇꯤꯁ ꯁꯟꯖय ꯀꯨꯃꯥꯔꯒꯤ ꯕꯦꯟꯆ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯕꯦꯟꯆ ꯑꯗꯨꯅ ꯁꯣꯂꯤꯁꯤꯇꯦꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥ ꯑꯃꯁꯨꯡ ꯑꯦꯗꯤꯁꯅꯦꯜ ꯁꯣꯂꯤꯁꯤꯇꯦꯇꯔ ꯖꯦꯅꯔꯦꯜ ಐಶ್ವರ್ಯ ꯚꯥꯇꯤ ꯑꯅꯤꯗ ꯍꯥꯏꯈꯤꯕꯗ ꯀꯣꯔꯠ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯏꯜ ꯇꯧꯔꯛꯄ ꯁꯞꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯠꯇ ꯄꯥꯁ ꯇꯧꯔꯣꯏ, ꯃꯁꯤꯗꯤ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫